ngasi phongkhiba tungan Manipuri siphongsingdagi maruibi ipausing myamda thamjagi ahanbada Lok Sabha mikal mamangda railway line Imphal yohonanaba Manipuranga ana thaurang tauri lakadri bisai English singaniga kungamari ta pangthokadori Lok Sabha gi mikal mangoinana railway line direct Imphal yoroknanaba Manipuranga angamba thakta thaurang tauri masigi matangna Manipur gi Chief Minister N Birena Union Railway Minister na singba kya unadun wari sanabagi thabak kanna changshili Pauksi isna phangba pauge matung ina jeribamdigi Imphal direct yaugudaba railway line gi sangwa sakaliba si sada maudraga mathuga point maudraga mari gitangda lusilakle ithaba si yamna kana sangsili Manipur lenga nasu center government ga toina wari sanaduna progress laina bohonari ningsing bayai Manipur gi Chief Minister su railway line Imphal yorak pasi English ngani ga kunga mari gi Lok Sabha mikal gi moinana loisingani haina su phongdok palaikrabani North East Frontier NEF Railway na railway gi lambi semba tunnel khutpna singba paikhatuna English ngani ga tarago humdoi digi lakhibani Government of India gi budget 2003 dagi 4 gi makhada railway line North East state sing da yaunana bo hona kiba dugi manungsana Manipur gi su jiribam railway station dagi Imphal yaunana ba tharang si paikhatkibani Imphal dagi Myanmar boundary Manipur gi more yobagi tharang su lairibani Manipur lega Ministry of Railways amadi thaba sibu pairiba NEF Railway ga mifam ama pangthoktuna khannaraba matungda jeribamdigi khongsang yobagi thabakti loiduna commission tawkhrabane Direct Imphal yorokadaba sina lakadriba sei English ngani ga kungo humdoi gi December da soidana commission tawgani haina piri pari Imphal jiribam lambi da passenger puba gari man pubu gari kaya sina yobada yamdrabada pung tararam sangi Railway line asi loiduna jeribam tu Imphal commission tawragadi subnagi pung 2.5 sangadoribani masina nongmada sangdraba yadraba pulam sing pusilakpada thuba hengalakadoribani haideni su pausna phungdorakli small scale industry tawba kaya asawba mating oigani Manipur gi tourism de hena mai pa kani haina panaribani Manipur gi pothok kya mapal state sing de line thaba ngamgadoribani haiba kya panaribani Zaribamdigi Imphal phawba sigi railway line semgaliba sipuna kilometer samaga taraga mathoini line asi sembada phase ahum thuna khaidoklibani Zaribamdigi bagaisung pau dagi khongsang amadi khongsang dagi tupulni makha taba oiduna tupul dagi Imphal direct yawbuduni ahanbigi pandamas asi aduga more yobigi amuk makhatana khanagadoribani hainasu paushna makhatana su hairi atopa pau madanamo Mizoram da Lupa Lakh nipan henbagi Zali-Note ka Konana miyoi manga police na Phare hari Mizoram gi manung sana laiba Samphai district police na akanana satakiba thihumbagi thabakta Lupa Lakh nipan henbagi Zali-Note ka Konana miyoi manga phagat pangam khari Mizoram police na hiramasiga mari lainana phongdokhibada akaknaba pawma phanglaba matung Samphai police na district asida satakiba thihumbagi thabakta laiba sigi sasinaba senyek Lupa Lakh nipan ga lising yang kai gani thoiga songa phabangam khibani Red adu da punna sasinaba selyek lising amaga satreka manga ga konana miyoi manga phabangam khibani pharba miyoi singa dudi laltalan joba sei kuntraga nipan anun jaba sei kunga manga lal hirat puya sei kunga tret lal thang hamayoya sei kunga mari amasum rosang zuwala sei kuntraga nipani Mizoram gi manung san Myanmar ga thangnana laidiba Samphai district miyoi khrana illegal oiba thabak thawung sing sathari habi akaknaba pausing panglaba matung haukipa tha khragi mamangdigi police amadi security force na yamna mikupna humsing na thabak tawduna lakibani district asida drug yauna tungan makal gi illegal oiba thabak thawung sing sathari habi gi pau panglaba su ngamkhai gi saruk oibana mapung fana control tawna bo hona bada khudong sadaba kya mayunari adum oinama Police ki maikei digi pekhat pam thokpa thabak sing leptana pekhatli hari amaramna tha sigi kunga mathoida Mizoram gi mamit district ki manung san mapam amadigi ganja kilogram 37.1 ga konana miyoi ma phabang amkre pharaba miyoi duna phongdorakpagi matungina ganja sing adu Assam gi Karimganja tagi pusilakhi bani haiba khangba ngamle haire nisu paushna makhatarakli makhasa tharak poina topa pawmanamo China da official oina covid ki figure hanthare hairabasu mi potloipham di krick2 enari China da official oina covid ki figure si hanthare hairabasu crematorium amasum hospital singdadi mi krick2 enari mara sida experts singi maikei gi phongdokhibada China da covid infection asi nungti numit khudingi miyoi million amagi mathakta sandorakpa yana laire hari
अदुमापु चाइनागी नेशनल हेल्थ कमीशन की मेकेदी की ऑफिशियल ओइना नुंगती निमित खुदिंग कोविड की डाटा सिंग अदु फोंग खिदबना लेबा अदुदा हौजुक फावबद कोविड नमी क्या यामना नारबगे मसुम सिबगे हाइबसु सबसाना कन्फर्म तौब ngamdre ऑफिशियल ओइना डाटा सिंग फोंग मलेप खिबा सिना इंटरनेशनल कम्युनिटी कयाना वांग क्याम हंगनरक्ति अदुबु चाइनागी मेकेदेगी हौखिब नुमित तरे निरोम सिदा कोविड न सिबगी सांग से अंगक पफंग हंथरे चाइनागी मेकेदेगी हौखिब निंगतौकाब नुमित कोविड न miyoi ahum kaktamak shiki haina phongdokrabasu crematorium singda asiba miyoi singi poloinabegi purakpa masing angakpa phangna krick2 inana lebuki haukiba numit kuntra dagina yangkhai nirom asida crematorium singda nongbada miyoi sanigi matakta poloiki haibigi report laidi hospital singda su covid positive weba migi masing asi asuki matik wangli emergency department pharmacy gi staff amana phongdokhibada hospital lariba covid patient sing hida ki awat pa mayonare machine patient sing da awaba kyam mayonare mara asida china ro covid positive hengalak pa shin mara moiraga china gi traveler kya india japan amasum malaysia da athingba kya thamkhrabani us ki oina suma sigi matang na khanakhre nakala maromda china da covid 19 gi rules sing violate tobuna mara moiraga covid nabagi sang asi yamna thuna paksana sandorakli lakadoriba tha ahum rungi manung china gi apunbagi mi singi sa da khumfu covid naraba yai mashna malem gi oina su anobu saithing ama pirab yari expert singi matungina malem gi apunba mi singi sa da tara covid naraba yai Chinese Ministry of Health gi mekai gi phongdokhibada nungti numit khuding gi covid nabagi sang si saruk ani hengalakli China gi capital city Beijing da su covid ki saithing saun mayunari panba yabti leba aduda covid laisat asi sanduraktanaba akanba thingba kya thamlakhiba adu miyam gi akanba protest na maram oiraga tha asi gi hawgolakpada laukthokibadigi khanghaudana laina asi khangen hengalakibani new year phawgi manung leba adu gi miyoi billion 1.4 covid na narabi yai hairen su paushin makhatana phongdorakli Lushilapoi Tian Mapaukra Tamzage, Lem na Yentokada Hidak Sing Mangalaga Tamlamba, Stop Kara attendance register Sahitoraga, Lidam Dabadi Minister Mayhona Samkre. Health Minister Dr. S. Ranjanangasi, Bisnupur District posting Tariba, Health Stop Singi attendance register Setokre, Kongsad Aduna, Ningtho Kong Primary Health Center, Stop Kara attendance register Sahitoraga Lidam Daba Amadi. Hospital yengba lakpa patient singda lemna yenthokadaba hidak kya aremada manghalaga thamlambadagi minister maihona asaw phongdokre minister gi khongsada duda Bisnupur district hospital yauna community health center Nambol primary health center ningthokong PIC Kwaktha amasum CIC moirangi phimaming singki khongsada duda ningthokong primary health center da layengba lakpa patient sing yenthokadaba ORS amadi atai pulam kya expiry oiraga center aduda pairaga leramba singadu ubada minister mai hona sawa phongdokre minister gi mekedi gi lupa kun pibe hidak phawba leiba ngamdaba imung kya lairibani center digi ORS amadi atai pulam singen thoknaba pirak karigi damak paisinduna expiry oina thamlibano haina akan wapam phongdoki hospital adugi attendance register staff krana sahi tawraga leramdabadagi asawba phongtukladuna matungom mahana tawrabadi akan mexal lokhat kana hena khangalam khi loinana sayolamagi matung amu hana hospital sing sek tawgun hena phongdokhi adi haujuku nadi mya paw sisu matang se lusinjarage masum mya puna no bab die ngaminasi